Akaswani Imphal Ningthoukhongjam Suni na pau pazari. Numinini sathagadaba NDNPS Act Cybercrime amasung anoba criminal law ohumgi matangda Rajya thaki oiba conference amang asidagi Imphal gi Palace compound da laiba City Convention Center da hokre. Mifamasa Chief Justice K. Somasekhar, Manipur Judicial Academy ki Director Justice Golmai Gaifulun Sillo, Manipur High Court ki Registrar General Ojes Mutumnu Chingba Saruk Yare, High Court of Manipur, Manipur State Legal Services Authority amasung Manipur Judicial Academy ga punna thormasi sinbani. Solid Waste Management gi matang da numinini chupna chatharakpa seminar ngasi lusilagani. Institute of Engineers Manipur State Center na sinduna Imphal Zilla ki Porompata laiba Directorate of Environment and Climate Change ki office ta pangthokle. Ngasi nini janwa masung auraba numit asida Solid Waste Management gi matang da akhang ahi kayana wangangle. Manipur gi tongan ba jila singda lagliba numit humni asida akhak araw yauna nong churaba yai hairi. India Meteorological Department Imphal Center na hai Imphal East, Imphal West yauna atay jila singdasu ngasi akhak araw yauna nong churaba yai. Tamenglong Senapati Jiribam None amasung Ferjol jila dadi haiba phibam asi lagliba ningthaukaba numit phawba mayok naraba yai hairi. Singi jila ayambada hayeng amasung hangchit nong churaba yai hairi. Pradhan Mantri Narendra Modi na National Space Day numina lakpada miyamda yaipa paujel pirakli magi paujelda Pradhan Mantri na Bharat asi tongan ba technology gi lamda kumang yangna changsinba laibak amo irakli masina lagliba matam khara asida Bharat na masagi oina space station ama thambangam lagani. Pradhan Mantri ki video message amada mahakna hai atianba matam asida National Space Day asi naha singi oina pungning chingsinpham oiri mangna hai space ki lamda Bharat na chauna mai pakpa purakpa ngamle haukiba chahi 13 asida sarkar asina space ki lamda thaurang kaya paikhatuna ahongba kaya purakle. Space technology asi Bharat sarkar gi sarukamu oiri space ki kutangdagi crop insurance scheme mai pakna paikhatle ngami singna nga phaba chatringai gi mangoinana nongju nungsa gi phibam khanganba ngamle. CBI na Mumbai gi Anil Ambani gi premises ta mari lenana bank ta namthak tawbagi thibomgi tabak chathakre. State Bank of India gi lupa koti lising ani hena manghan baga mari lenana thaurang si paik chathakibani. SBI da namthak tawduna lupa koti lising ani rom gi senthang asi manghan bagi case ka mari lenana company amasung masigi promoter sing namthak tawba sing ni haina khangdokhibani masi RBI gi matungina lauthokibani. Mapal Thauram Mantri Dr. S.J. Shankar na hairi Bharat amasung America gi lalodit ki lamda yasinabagi wafam sing makhata na chatharagani mangna hai sarkar asna lomi amasung pothok macha puthokli belai baga sigi mioi singda makoi bupungding thogotuna makoi gi damak thaurang kaya paikhatle. Nai Delhi da ngasi ET World Leaders Forum lisingani kunmanga gi thorom da wangang laduna mantri na hai Bharat na America ga leibak ani gi oiba warip kaya da thaudang lomiduna yanaba kaya purakpa ngamle mangna hai sarkar asna leibaga sigi Miyam masa maromdom lepchaba ngamnaba thaurang kayasu paikhatle. Uttarakhand gi Chamoli jira da ngarang midang leptana nong chubadagi ising isaw gi awaba mayoknare. Akaswani paumina hai ikhang khangongdana nong leptana churakpadagi ising gi imai wangkhalaktuna ichaw thokpani. District Administration amasung Disaster Management Bibhagna mi kanba amasung mi thangdopagi thabak chathari. Mukhyamantri Pushkar Singh Dhami na marileinaba miyoi singda mi kanba amasung thangdopagi thabak khumang yangna chaksinaba khangankre. Maragasida Nong na amangata tuon kraba yum kai sing kudaktagi oiba tengbang pinanba haikre amaromda karna prayaga masu gwaldam lambi mafam kaya akaya toy thokle semjinbagi tabak chathari maragasida med department hai rajya sigi tongan mafam singda lagliba numit nini asida akanba nong churaba yai. Bihar gi Patna da technical textiles amasung Vikshit Bharat haibasigi da jati gi oiba mifam ama ngasi pangthokli thormasi sarkar gi bibhag sing audio ki miyoi Startup researchers amasung atai stakeholders singa lunana lamasigi matangda khananainari. Bihar gi Patna jila gi manung chana laiba Dania One State Highway da ngasi anganbada lambi gi kutongtiba thogdok amada miyoi nipan sire atopa manga amana sokla hari thogdok asi tata gari amaga auto rickshaw amaga mama mamai thengaina bada thokibani asokpa singadu hospital da laikanari. Sama Kuntramari Suba Indian Oil Durand Cup Final da ngasi Norris United Football Club amasung Diamond Harbour Football Club ka thengnaragani. Final match Kolkata gi Vivekananda Yuva Bharati Kirangan Stadium da numidang pung 8 makhai taba matamda sanaba hogani. Pau loijare.